ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯍꯧꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ-ꯑꯄꯥ ꯑꯃꯗꯤ ꯃꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯁꯤꯗ ꯄꯥꯎꯗꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯆꯍꯤ ꯀꯨꯝꯖꯥ ꯏꯪ 2025ꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯧꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯍꯧꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯄꯦꯟ-ꯄꯦꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯄ ꯂꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯏꯃꯨꯡ 135ꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯍꯧꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯂꯣꯏꯁꯤꯟꯒꯗꯕ ꯑꯗꯨ ꯃꯤꯑꯣꯏ ꯀꯥ ꯍꯦꯟꯅ ꯂꯥꯛꯄꯅ ꯑꯊꯦꯡꯕ ꯐꯥꯎꯕ ꯊꯧꯔꯝ ꯑꯁꯤ ꯆꯠꯊꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯅꯧꯕ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟꯒꯤ ꯇꯦꯛꯁꯕꯨꯛꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯚꯦꯇꯦꯔꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯀꯦꯇꯜ ꯏꯟꯁꯨꯔꯦꯟꯁ ꯀꯌꯥ ꯌꯦꯟꯊꯣꯛꯄ ꯍꯧꯔꯦ꯫ ꯄꯤꯗꯤꯑꯣ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯃꯈꯥꯗ ꯈꯨꯗꯛꯇ ꯂꯥꯛꯄ ꯕꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯀꯌꯥ ꯄꯤꯔꯤ ꯑꯃꯗꯤ ꯗꯤꯁꯤ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯔꯃꯤꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯁꯅꯆꯤꯡꯕ ꯁꯔꯇꯤꯐꯤꯀꯦꯠ ꯀꯌꯥ ꯈꯨꯗꯛꯇ ꯐꯪꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ PMOI मखाददी हौजिक अथुबा मतमदा अखोई सर्वे चटपा हौजरानी युम-युमदा लागा आइगी युमगी कंडीशन यंगा अखोई सुसोई सोइदना PMOI की स्कीम की मखादा अखोई फंगनबा अखोई अथुबदा अखोई थबक लौखटजरनी हाइबसिमा थमजगे। अदुगा ngasi-mak अखोई मयामगी ओइना येंगलगा अखोई थौबाल डिस्ट्रिक्ट लेरिबा अखोई रिलीफ कैंप सिंगदा लेरिबा अगांग सिंगसिगी हंदकि अनौबा चही लाकपसिदा एकेडमिक सेशन दा तमगदबा टेक्स्ट बुक मयाम अखोई लोइना येंथोकजग्रे। अदुगा केटल इंश्योरेंस मयाम अमसु अखोई वेटरनरी डिपार्टमेंट की मखादा पिजरी लोइना अखोई वीडियो वांजिंग तेंदा की मखादजु खुदक लाकपा अखोई बर्थ सर्टिफिकेट पीरी। डीसी ऑफिस तकीसु अखोई सर्टिफिकेट मखल मयाम अमा परमानेंट रेसिडेंस सर्टिफिकेट कुमा मयाम अमा अखोई खुदकता लाकपदा अखोई ngasi प्रजा मयाम की अखोई कनो तौजरी। अदुगा असेंबदि ngasi से अखोई की टाइमिंग से पुंग अनि बक्तंग तौबाइना प्लान तौजरमबने अदुबु प्रजा की कनोसिना हेनमनबना अखोई ngasi की लैरिबा मी सिंगसे लोइद्रिबो अखोई नुंगांग ममसु ममना अखोई मसिमा तथजगिनी हाइना मयामदा थमजगे। अदुगा मखा तारकपदा मथंगी थागी दसु अखोई अहन थांग खुदिंगी अखोई थौबाल डिस्ट्रिक्ट की मियाम नुमित से पांगथोकजगनी थमजगे।